ngasi ayu phone ki tongan tongan ma si phone singdagi maru eba pawsing khongatcharaga mayam da share tawjigi ahamda pung kun ga mari da positive ani laikhidre anauba case masingna sani ga yankai oiki lelong amasung wangjing ten thada kun ga turuk positive oiki cm bangalo da leiba mi mari su positive oire Chief Minister ge Bangalore da leiba mi mari COVID-19 na positive oire hairi makhoi Jenims ki BRDL Viral Research and Diagnostic Laboratory da test of the COVID-19 positive oire haina confirm torokibani hairi ngarang Jenims ki BRDL da positive oiba mi samaga ani gi list ama tholakhi list adu da Chief Minister ge Bangalore da leiba mi mari adu yorokpani hairi panba yabadi haukiba namit kharani gi mamang da Chief Minister nongthongbom Biren Singha su COVID-19 positive oikibani haina pawsina makhatari Marak thana CBSE gi da tamba student singi exam ki update मैम share तौजरंगे CBSE na class 12 की practical exam की मतम आहान पर तंग की ओना लखथोखरे exam की SOP सेमखरे Central Board of Secondary Education CBSE na ngasi COVID-19 virus की लसत मन याइथोकदरा नत्रगना cancel तौगदरा हाइना ngangna दुना लाइदिंग सेरता class 12 की board practical exam 2020-21 की आहान बतंका की मतम लेखरे बोर्ड असना क्लास 12 की प्रैक्टिकल एग्जाम दो जनवरी अमदगी फेब्रुवारी 9 फाव सथरगनी CBSE ने एग्जाम की मतम असि कोना खंगलकनी हाइना नखै सेंगना हाइखि क्लास 10 अमसुम 12 की महिरोई सिंगी एग्जाम की मतम की मतंगना फाइनल नोटिफिकेशन अमा बोर्ड असना फॉर्मल ओइना लाथोकनी अदुमेनामा CBSE ना बोर्ड एग्जामिनेशन असि याइथोकप नत्रगना कैंसिल तौबगी वफम दि लैते हाइना यामना नखै सेंगना हाइखि examination sing asigi damak board asina standard operating procedure SOP semkhre school punamana board practical examination gi damak tongan ba date sing thagadabane masi board na observer ama appoint togane board observer aduna practical amasum project evaluation sing yengsingane secondary education board na high english singani ga kunga mathugi angan masrukta board exam pangthokna gi damak sem sare CBSE gi secretary Anurag Tripathi na class 10 amasum 12 ki board examination sing asi English singani ga kunga mathoi da pangtholagani haiki CBSE na examination asi apiba matamda sapchana pangthokna ba tharong ke thoklei board asina athuba matamda examination sing gi evaluation gi thabak horagani board exam sing pangthokpa gi mapung phaba phibam palladuna theory exam sing gi matangna sapchana pankide leba asida leriba tongan tongan organization sing na COVID-19 virus infection gi yenglaga board ki exam asi yaithokna bagi damak demand tawduna lakhibani haina sufungdorakli Makasa thrakpoina topa paw khara namu center gi team Imphal yorokre state asida COVID-19 thengna bagi thabak sing yengsina na ba center gi official ahum na saba team ngasi Imphal yorokre press na phangma paw gi likhun amagi matungina ngasi thunglaki ba center gi team adu hauji hotel Imphal da leibaga loina na ngasi covid control room ga mari rena ba thabak thorom sing yengsin ki team masina hayengdagi hauduna rims Jenims health department gi makok thongba official sing amadi chief secretariat ka Unaraga state asida oiriba COVID-19 gi phibam yengsin baga loinana lokhatpam thokpa thapok thoramsing lokhatnaba khanagani haire hen sufungdorakli atopa paw khara namu Korean lol da BA honors tawba yaragani Manipur University gi Foreign Languages Department of Korean Languages da BA honors tawba yanana bangasi MU gi Vice Chancellor General Singana hangdokre Manipur University gi Foreign Languages Department na sinduna pangthokiba Korean languages ki BA honors hangdokpagi thoram aduga mari lenina MU gi Administrator General Singan hai South Korea gomba economic power yamna leiba leba amagi lol da BA tambagi khudong saba state asida leiba ngambasi leiba fabani masina mahiroi kya Korean loan gi institute amadi business ka mari lena pathapaksing phangana bagi khudong saba leiragani haina thajai thawrang adu hawdokpa Republic of South Korea gi to India gi Ambassador Sinbok Gilsu video conferencing gi kuthangda saruk yaduna lamdam asida Korean lol da BA honors tambagi khudong saba pi basina India amasum Korea ani gi mari hena phagarhanba ngamlagani haina nungaiba phungdokhi thoram aduga mari leinana Korea gi Sinhan Bank ki funding makhada department asigi mahiroi sindelupa ahumga lising kun mahiroi tarahumduri yenthoki thawramaduda Foreign Languages Department gi HOD Professor N Aruna akhanaba mithunglen oiki panba yabade Manipur University gi Foreign Languages Department da kumja English ngani ga taraga nithudi gi hauna Korean languages tambagi sahi amagi certificate course hangdokibane madugi matungni English ngani ga tarama pandagi hauna Korea lolda PG diploma tawgi khudong saba leirakhibani haina sumakhatana phungdorakli Atopa pawa manamu lusingba sindagi wafam laite MPCC gi president amari CLP gi lusingba sindokpagi wafam laite haina MPCC gi secretary media na thokpa sirol amana hairi sirol aduna makhatana hai handak
AICC की मणिपुर इन चार्ज ओडिपा हानगी यूनियन मिनिस्टर भक्त शरण दास लकलंबादु बाय इलेक्शन के मरी लेनना लाखिबने पार्टी मनुंगी फम सिंदोक सिंजिन तौनबा लाखिबा नते कांग्रेस पार्टी एसी बुलुसिंगलिबा मोयरांगथेम ओकेंद्रोगी मखादा ग्रासरूट की हौरगा पार्टी एसी मपांगल कंखत हननबा होनादुना लाखली हंदकी मिखल अदुदा लेंगाक पाइरिबा बीजेपी न मनी अमदी मसल पावर का हेन सिजनखिबदगी कांग्रेस न काहौदबने मसिदी मणिपुर मियाम न हेन खंगनरब वफमने मियाम न पिबिरिबा मतेंग न कांग्रेस न हंदकी मिखल अदुदा मपांगल हेन थेंगनखिबने कांग्रेस की एमएलए खरा बीजेपी दे यावखिबा अदु मसागी ओइजबा खक्तगी खंदुना यावखिबा ओइगने मदु मखोइगी अपामने कांग्रेस न पार्टी न मपांगल लेने हिंगत हननबा होटनरिंगी सैरक्ता असिगुमा पाउसिदा मियामना लाना लौबिगनो मियामगी येफनबा अमदि लेबाक मियाम ngak senaba matam pumbara कांग्रेस पार्टी ना होनादुना लाखली हाइकी अफबा लेंगा अमा पुरकनबा कांग्रेस पार्टी न होटनरिबसिदा मियामना मपांगल हापियो कांग्रेस पार्टी मनुंगदा यानदबा करिसु लेति हैना सुरुल अदुना मखाताना सुपलकली अतोप पाव मनम सूरज कुमार कापतुना हाटपदा लौतुनखिबनी हाइबा मोलिकुलगी मचानुपी पुलिस न फारे थासगी कुनगे मथुगी अयुक पुंग मपन मखाइरम तारकपदा मसागी सुमांगमक्तदा नुंगमैना कापतुना हाखिबा सिंगा मथक ngatrab lairek gurumayum suraj kumar gi thaudoki matangna police na lakhotpa case ka mari leinana laikhidrababu laikai simaktadagi gurumayum birchandra elias molecule si humdragni thu apokpa laikhidraba ji ibo pisakna hatpada lautuna khibani haiba maki masanupi police ta sangjarakpadagi pharaga police custody da remand lauthakre police na pharaba ji molecule gi masanupi adugi mami gita paras sai nifugo teret mapuroiba mayang lamam kishor san kawi haujik singa mathak ngatraba lerekta leiba mapamda mapaga loinana leibani hairi माकपु ngasi पुलिस ना ड्यूटी मजिस्ट्रेट अमगी ममांगना ngasi हौरदुना थासगी कुनगतरे फावगी नुमित मंगानगी पुलिस कस्टडीदा रिमांड प्लेयर तौरदुना पुथोरखी अदुमैनमक ड्यूटी मजिस्ट्रेट ना मियो एसिबु थासगी कुनगमंगा फावगी ओइना नुमित हुमनीगी पुलिस कस्टडीदा रिमांड तौखी फारबा मियो एसिबु पुलिस ना ड्यूटी मजिस्ट्रेट की ममांगना पुथोरक्तुना तौरखिबा रिमांड प्लेयर ना हाइबदा थौदोक्सिगी मेन एक्विस ओइरिबा जी बीरचंद्र एलाइस मोलिकुल की युम विटनेस सिंगी ममांगदा थीहुमगी थबक सिंचदखी अदुबो माक मसागी युमसिदा लेरमखिदि हाइरि अदुमैनमक माकी युमदगी डॉक्यूमेंट खरा सिस तौखि हाइरि अदुमैनमक ngara nungthil pung mari makhairam tarakpada मेन एक्विस asiga yum amatada laiminaba masanupi jigi taparas singjamai police station surrender tarokhi hairi masidagi ma women police officer amasum constable singi mamangda case asiga mari lainana formally arrest tauki hairi police na mongona satakhiba preliminary interrogation da ji suraj kumar bu colbert thijana plan taroga hatpada mahaksu laktuna ba yawi haibagi search ta mak masana yazaki hairi loinana main accused na thodoksi satakhiba da laktuna khiba imung asigi miyoisu mak khaktani hainasu police na mokhogi remand player asida phungdokhi adubo main accused sigi Leipham gi matangna hangmadadi makna police ta cooperation pi tabaga loinana investigation da su pi di hairi maram masina thodoksigii chap chaba maram amasum main accused ki Leipham khangdok nabagi dama mak pu proper investigation chathabagi tangai phadaba lairi hairi panba yabri thodoksigii matangna laikhidraba ji suraj kumar gi apokpa जी गोपे सही हुमद्रागतर उना नुमितुगी अयुक पुंग तरामथुई मखाई तारकपदा रिपोर्ट तौरबदगी सिंगजमai पुलिस स्टेशन केस अमा रजिस्टर तौतुना लखतखी केस असिगी एफआईआर नंबर 133 ऑफ 11 2020 ने केस असि इंडियन पेनल कोड की सेक्शन 307 बाय 447 बाय 302 बाय 120 बी अमसुम आर्म्स एक्ट की सेक्शन 25 बाय 1 बी की मखारा लखतपनी अदुगा नोंमैना पालबा मतुंग राजमिदि सिटी हॉस्पिटल laikatnaba pukhatpada kanmangamdana ji suraj kumar laikhitabani hena su pauksisna makhatana phungdorakli atopa paw manam angang tara kallaga manipur purakhre kerala gi orphanage ani dagi thamlamba manipur gi angang tara kallaga purakhre imphal purakhraba angang singa dugi manungdi imphal east district gi nupi masa mapal amasum thabal district gi nupa masa ama yauri angang singa du Kovicot special juvenile police unit amasum district self protection यूनिट की ऑफिसर निपान अमदी स्टेट की वॉलंटियर अनिना पुरखिबनी केरला की कोकोत लेबा चाइल्ड वेलफेयर कमिटी ने पीखिबा याथंग अमगी मतुंगिना सिको गर्ल्स होम दा थमलंबा नुपी मसा मापन अमसुम कालिकट ऑर्फनेज दा थमलंबा नुपा मसा अमा टेक ता कायदना पुरखिबगी मातांगदा सोशल वेलफेयर मिनिस्टर ओक्रम हेनरी ने डिपार्टमेंट असिगी डायरेक्टर एनजी उत्तम अमदी अतै मरी लेनबा ऑफिसर सिंगबु थखतपा फुंदोखी मराइबक थिरमगदौरबा अंगांसिंग अदुबु केरला की कलिकतगिना इम्फाल जौना पुरकनबा होटनबदा मतेंग पांगलखिबगिदमक केरला लैंगाकपुसु मिनिस्टर न थकतपा फुंदोखी
Tungan tungan ba orphanage ani da thamlamba angang sing adu November 18 Kovikot tagi khongsan ba horolaga ngasi numidang weram Imphal da thunglakibani state asida hek thungnabaga Mantri Pukhi da leiba IIIT da puduna COVID-19 gi test toraba matungda Child Welfare Committee Imphal East amadi Child Welfare Committee Thawal District ki mamang putokhi Kerala State ki official sing na haunabi matungina khusina raglaba matungda angang sing adu Social Welfare Director NG Uttam Deputy Director WP Binobala Nomai kapam amadi ati official sing na mama mapada khusina khre kanagumban angang sing bo atop state ta lemna lairek tamhangani haina lauthorakpa matamda miyamna section ba mathautai Karigumba angang sing bolem na mahi tamhangani amasum Leipham chapham pigani haina kanagumba lanai miyoi natragana loop sing na phungdurak patarabadi mari leinaba Child Welfare Committee District Child Protection Unit natragana child line ga hana pau phona biu haina su lenga ki mekedi gi miyamda appeal tarokli haina poksisna makhatan phungdurakli Atopa pao manamu NIA gi appeal High Court na yakhidre salai gi office hangdo hankiba order sana hanbidanaba National Investigation Agency NIA na appeal High Court na yakhidre